Manaba Bible ki text nainabagi thorom asida mayambu Amazing Bible Prophecy Ministry na taram na oksari ngasi nainagadriba topic asidi Acts 2 gi 7 amasung 1 Corinthians 16 gi 2 na Nongmaijing numit ase asengba numit ni haina praman taure hairiba asigi maramda aikoi nainasi chumbra lambra haibdu aikoi yengminasi Bible dagi nainaminasi ahanbada aikoi ishwara pathana tawji sragada laibe pa ishwar kanagumba Christian isinausina Acts 20 gi 7 amasung 1 Corinthians 16 gi 1-2 dagi Nongmaijing numit ase Prabhu Jesu Kristana si hinkalaba matungda mase sengi sengna kadamni haina ulle haina kana mission hai masi sumra habsigi maramda aikoi nainagadawri masida nahana board pibiu aina ngamu khudung mana haki anangbugi matungna ohenbiu tariba isina ukhiding da sumapa naidaba board pinabiu Prabhu Jesu Krista gi mingda khurumjari amen. Hoi isina usa kana mission hai thaina gi matamdagi haidi ngalingegi matamdagi khichan singna Nongmaijing numit ase Prabhu Jesu Krista na sibadagi hinkalakpa adu ikai khumnabu oina ngaglai aduna hairiba Acts ki chapter 20 gi 7 1 Corinthians 16 gi 2 hairiba 1-2 hairiba asina Nongmaijing numit ase sengi asengba numit haina praman tawre haina kanaguma Christian isinausingna theologian singna masi text ni sinaraga Nongmaijing numit ase sengi na hai masi chumbra haibdo aikoi yengminasi ahanbada aikoi Acts 20 gi 7 je aikoi hana paminase masida verse 7 da hai aduga sayon gi ahanba numita seboksing aduna tan thugainaba makoi punna laklami lakpa matamda Paul na makoida ishogi wapok sandolami mathangi numita mahak mafamdu thadongnaba thaurang tawrami amasung mahaki wangang badu ahing nonge phawba satharami hai Acts 27 adu kanau misnausing aina ayambada aina Manipur texting ase pajadre maramdi masida soiba rama kyamrum yawna maramodun aina English ki texting ase adum piraga aina matam yamna lawdunaba Manipur da anum masigi athaja anum haijabane hoi kanagumna nakoigi aigi samonse sumana English ki text na hapajna maramodun kanau missionary yamna taning mdabe yai aduna koigi apamada num ingonda phongdokpiu nakoi apamadi matungna aikoi anum tawse ana aina mayamda haijare aduna hoji pakhraba text asigi matungnadi masida haije chayongi ahanba numita haibadi chayongi Bible dadi Nongmaijing ningdawa baina pande first day second day third day na damai palna chayongi ahanba numit adu mayamna masi Nongmaijing numit anum khangnare aduna hairiba numit sina seboksingna punna laaga makoi tan thugairami aduga maduda Paul na makoida ishogi wapok sandomi karigida wapok sandokna mathangi numita ma Jerusalem gidama khongsan ba hawragadabneba maduni sida haise ahingi nongai phawba magi wapau do sandomi hai aduna hairibisina kana misne tan thugaiba aduga ishogi wapok sandokpa haibisina maram oiduna masi dharma gi oiba thauramni haide religious meeting ni aikhoina Sunday da church kabani haina kana mission haiba masi chumbra haibje koina Bible de thidomina badar kalai aduna hairibase koina khange de whole chapter je koina paaba masangi ko aduga koina ahambada koi yengse tan thugaiba haibidi tan mache thugaira chaminna bagi thoramse masi dharma gi oiba thoramda khakta tawdabra haibse koi yengmina seba Acts 2 gi 46 haidi pakhon chapasingi thabak ani gi nifu tarukta asumna hai aduga makoina nungtigi lepa naidana wakal amatu oina laisangda ko makoi tinarami and breaking bread from house to house jum amada makoina tan thugaidana charami haide Prabhu Jesu sidringegi mamangda mahangna lingkhalamba communion service ta koina tan thugairaga chaminabdo madu yawaiba adumaina makoina adu moisdi numit khudingi habni numit khudingi yumda ngasina kanagumba amagi yumda makoi tan thugaraga communion service tawni mathangdana mu kanagumba amagi yumda mu tawne habni nungtigi taw habni hoi akhoi budi hoji nungtigi tawde kanagum searching aduna marak tawne base
did it there meet with gladness and singleness of heart makhoi thamoi amata oina thamoi amakakta oina harabgu loina makhoina chak saminarami haina masigi text da haiba aduna habdi tan thugai bhaibase dharma gi oiba thorum natte bisnausam maramdi tan thugai rena numit adu sing haiba taragadi makhoi nami khudingi thugai ramina adun Nongmaijing doga badina Saturday numit asi phawbase lone sing haiba aikoina yaba du yagadraba madu yade ko uduni basina silaire tan thukai bi maramda aduga hairiba meeting aseko hairiba meeting asigi maramda nenase hairiba meeting ase kari gidamak tawbuno haidari Paul je Jerusalem da satkadawreba Jerusalem gidam khongsan dawre adu gidam mahang journey mathang lakda wapaw sando lakpa matamda hairiba mfamsida makoina punbaneba base aikoina khangadawje masini aduga masigi text asida kanawo missionary logic sinaraga haibase karuna kanda masi akangna numit amada numit amaje sengi haina dharma gi oiba meeting pangthokbane na hai aduga Paul na hai ko Paul na Seoul gi aba numit ma meeting ma pangthoe maram madina Nongmaijing si sengi haina conclusion tasleba masi sumdeba masi ekoi yengchiko khara paminasiko X20 gi 8 to 11 ai samna haijake aduna makoina meeting tawriba numese masida hai masi kari numit tano haibse ekoi amu yengminache meeting tawriba numese kari numit haibse verse 8 ta haibigi matungnadi makoina mathaki ka atuda mayam thalame many lights in the upper chamber where they were gathered together makoina pulibam from the mayam na thalame adu itaradi haiba meeting Paul ga makoi myam punna unariba matam ase numidangi matam haibdi amamba matam numiki mangan phangdaba matam leba maramdi mai thaleba aduna masigo verse 9 ko 9 10 11 da haibigi matuna 10 9 10 gi haibigi matuna makoina meeting je koina thongmana manomdana thonaw do phamba naha mamina yutai kasaibase madudai taraga sirameba aduga Paul na mahapu kano tawraga sibadudagi ma hinkalalame hinko laukhale aduga Paul adun moina laukhale Paul na madu mai masada ture hadi mai mathakta ko adu ma asmana konjalaga mana simagi asiba haksang do hinkalaleba ai samjalamni ko sina aduga telebende when he therefore was come up again the maram aduna mahakse amo hingalaba matamda had broken bread aduga tanna muktu garame and eaten charame ko and talk a long while hamni haibe nahado sire matungda mon hingalaba matungda mokon tan tu gare aduga mokon chare aduga kuina wari the sanarame ko even till break of day nongalam dai phawbu mokon sanarame so he departed adui matungda mahak satkare habne masigi meeting je pung khara ki meeting na te nongalam dai phawba se kuina meeting je tawrame habne aduna masida Paul na mokhoina Saul gi aham numit ki karamba matamdano haiba matamda ikoina masi ekhoine yengbe haba Bible legi matung hoje pa khrabdu Bible karamba matamda Paul na haiba meeting se na haiba kari da pangthoi haiba no koina Bible na khoi yenga in paawdi paaro Mahron chapter 1 de yengba matamda 1 gi I 3 13 19 23 31 de 31 yengwa Leviticus 23 gi 32 yengba matamda Bible gi matung inadi nong ma habse evening hadi numdang amamba gi saru aduna hana hoiba Bible gi matung na numit masing thibase aduga anganba morning gi saru asina ani subaneba adoi thari mase chaiol gi ahanba numit ki amamba saru ase karino Bible ki matung masi kari numino haibada masi Saturday night neba Saturday gi numidang je Bible ki matung na sayol ki ahanba numit kaweba masi haidi Bible ki matung na di numit taba amadagi na numit taba ambo hawbaneba Leviticus 23 gi 32 de haibagi matung na nong masi numit taba amadagi numit taba amda haweba aduna mokhoina pangthoibase Saturday night neba
hojik matamda akhona Sunday hai taragasu hoi Bible gi matung ina first day hojik matamda Sunday haigasu asengba akhona hojiki matam gi thinabi matung ne Saturday night ne machiko masina tawbani habse masine ba aduga hairiba sigi maramda koni bedi aduga hawkson nako makoigi life and spiritual of apostle Paul haijigi sigi maramda hairiba meeting sigi maramda sumne madudi ko jengi ko it was that evening which succeeded the Jewish Sabbath hadi Jewish Sabbath ki mathangda lakpa ahing aduneba numidang aduneba mase on the Sunday morning the vessel was about to sail aduga Sunday gi ayuktana kainogi masigi hi ado hon gadawrami harame poncha kadawrami aduna masi Saturday night ni aduga Sunday gi ayu angan badana mahak chatkreba aduna sida ikho yengba yai aduga masigi Paul masigi chapter jidi yengba matanda Paul na matang ishori opau sandoe lepa naidana magi journey je ma Jerusalem tamna chapni aduna masida mana sando ameba nakoi yengba ko refresh koina 1x20 gi 3 da ko mokoina Krista tha hum le me hai aduga mathang na khoni yengbira ko verse 6 tana Philippi dagi mokoina 11 break ki matung da Philippi dagi mokoi holam me hai mathang adu traus ta numi mangani le me hai aduga abor hai bi 7 day le me hai macharon gi ahanba numi ta hai ko mokoina si mathang lai re sinawsing ai pajaroi matam leite na khoina whole chapter je pabiro si yengbiro aduga verse aita mathangi numita ikoi samosa thungai mathangi numita miletus la hai verse enda ade thu na ko Pentecost ki mamand yauningai mokhoi Jerusalem chalame verse 16 ko aduga mathangi numita mokhoi Rodi de lai hai Tyre de lai hai numita reni hengo Tyre de numita reni lai aduga matunda mokhoi numising dum pung pharaba matam da hai mokhoi loina tol maester lere me hai verse 7 ko adu mathangda mokoina kesera da nan thoi amneba maduda numi kyan lemi adu mathangda after those day we went up to Jerusalem salen hai mase Paul gitarn Jerusalem sabagi mana lambi mathang lakduda my church man sengalamba church me amduda mana sum shogo pausan dom ba haibdi pun thagat pau hai sing yoba religious ki meeting tawbagi thauram neba masida haise aduna masina Sunday je senge haina lobi ade masiko masi ngakpa church maming leraba church ki historian amana ko itihas even pa amana sunai san hairiba text sing maram dai ko the passage is not entirely convincing hairiba passage na ikoi je Nongmaijing mi je senge habdo masina pra thajan badi oidre yahan badi oidre maramdi masida because the impending departure of apostle may have united little church in bodily parting milko other masina have the impending departure of person born id apostle born Jerusalem ki thadok tu gi taw lei ba sina maram moidan mana len khalamba church masam sa sing aduda machimna oibigi henko nungsi gi chaklen chaba aduga shoyo paw libi beduni ha on occasion of which the apostle delivered his last address aduga mahaidiba phibum asida mahaki aroibiki mokhoida wangangba mayam tinabadu ma poktak piuduneba although there was no particular celebration of Sunday in that case aduga masida Sunday maroi akhanna Sunday se gi maramda kanu ngakpai to laitena masida mangna semna haiba aduna Acts 20 gi 7 da palibase first day of the week hana palibase masi dharma go batharomni adu tawe Sunday seng habi karishu laiteba masida mayam seng chamna aikoi amu 1 Corinthians 16 gi 1 to sida akoi amu yen siko hojikti concerning the collection of the saints saidi Christian singi mokoina khaina ba paisa adu ko mari lenana aina na khoida Galatia gi churching da ya thangpi khraba adugumna na khoi tau hai Chayongi ahamba numitan ngo let everyone will live by him in store aduna khoi khuding manako magi khawda ko magi store da
adi paisa thambamduda thamjaloi habni ishorna mahakpu chawkhalhangraba maramna adum hai kaigidamagno haidi aina lakpa matanda paisa khomjaningaigidam nakoina khaidok-khaidokduna tongana nakoigi nunda paisa da thamamona haibneba masineko masi RSB da kari haibri ingiko on the first day of the week is one of you is to put something aside and save. I don't say numita nakoina taliba paisa singdu khara khaidoga nakoina tungshalaga thamgadamne hamne as he may prosper mahana sakhotpa yanaba so that the contribution need not be made when I kamaina lakpa matamda sankhaido Jerusalem da leidba wana taraba miching da peak the paisa gi chempaido khaina daningai gi dama nakoi hana khaidoga chewongi ahamba namina majina misida nakoina suruba myam atudagi khaga khaido thamuna haibnebe sinausa masida palibise ko asumna chewongi ahamba numita masida taibse haidi aikoina pambadagi matuina akhanaba polna pugadaba paisa haidi Jerusalem da leiba wana tabasinu matin pangadabdo mokoi masa masagi mayumda cheyolgi ahamba numi khudingi mokoina piningbudo madu khaidoga thamu haina haibni habse masineba aduga akoina khudam ama yengba yako Cambridge Bible for Schools and College ki ko masigi commentator ko Cambridge University Press na phongba aduga edited by Church of England gi Church of England gi makogi church ki phamnaiba singna makoina edit tawbako masigi text asigi maramda commentaries da asumna hai ko we cannot infer it from this passage lay by him haidiba mana thamsinu haiba masigi paramatek asidagi akoina conclusion hekta tasanba yar warosin hekta taba yaroi that is at home not in the assembly at home haibase ase not in the assembly as is generally sabmayam khanaba kumna mayam tinaba adu danate masi yumda haibni he speak of a custom in his time of placing a small box by the bedside into which an offering was to be put whenever prayer was made. Then patna ta bum patna mukhoina thamning bodo kaidabo mukhoina apigo box ama khaido thamu haibdo adu gi maram dan haibni haina the first epistle to the Corinthians edited by J.J. Lyons page 164 asam palleba aduna 1 Corinthians 16 1-2 haibasida aikoina masi dharma gi thorum ama pangthokpani masi sengna nomaji sengna lairi hana ngakpagi khudam karigum amta leite masidi polna isam samna habsi keno ishona nokoda pobigi matuina aina lakpa matanda amu yumthong khuding chala khomna bagi mohta nokoina sana kaidoba nokoigi paisa khaw haigera khangde tongana khaido thamaga nokoina thamu haibne haide pona lakpa matanda sat pura sakinaba na haibne aduna isnausa x 27 1 Corinthians 16 gi 2 na nomaj numit senga na masida pande ishona senga haibn numiti 7 day asini haibsineba aduna tabiruba mayamde ishona popi boshinu nga series tro sala chat patna tause sagada lebi payam thaga sare khoina hairiba text ane sina nomaj senga haibdo karish utte haibji maramda ikhoina naina khare naina khosida bata tahan view aduga tariba khutning da subol pina pen Prabhu Jesu mi kuram jari amen.